Thobal District ki Nongpok Sekmai Police Station ki manung channa leiba Sikhong Kumbidagi Okram Nilamani gi machanupa Okram Joy chahi nifu maribu tha asigi tara marida police na fazin kibabu yaning daba fongdoktuna mai kayedom gi Meeyam Mairapai bising nangasi Sikhong Kaithilda wakat mifam famkre Joy Michamni mahakpu Athubada Thadokpiyu haiba wafam thamlakli Sikhong gi akoibada leiba Mairapai bi lup tara marina sarukyaduna fam kiba wakat mifam aduda Micham faba yaningde Micham da ot panaiba taubiganu Micham Thadokpiyu amadi Joy gi kari maralno haina iba placard sing sizinnakibaga loinana kholaw kaya su lawki wakat mifam aduda sarukya kibi Mairapai bi luchingbi singna fongdorakibada Okram Joy mahak Michamni Indian Army dagi thabak tagi potharaga dukan macha ama hangduna luhong khudongba amadi atai thoram kayagi photo video kapagi thabak tawraga imung manung puduna leizabani mahak fakiba numit tha asigi tara maridasu luhongbagi kainagi leilengbagi photo video namba chatkibada CDO team amana lawrembam chinglaktagi fakibani mahak police na fakre haiba asi numit aduda Joy ga chatminakiba ukhongsang mamang laikaidagi laikhidraba maibam irengi machanupa maibam bizen chahi yangkai mangana tamlakpadagi khangbani maibam bizen di police na adumak thadorakre aduga Joy na makata na fazilaga thamhaukibani Joy bu maral ama pisilaga police na fazin kiba asi yaningde mahak pukudakta thadokpiru haina Mairapai bi lup tara marina mari leinaba singda appeal tawzari haiki Okram Joy army dagi potharaga matu masa imung manung puraga mayumda lingtam na leijaraba Micham amabu phabase maram satana phabase aikoigi jingnunggi oina aikoigi ima iben mayam sina yaningde maramdi mahang imungi nupi angangi ma cameraman ojaraga paisa tanjaraga matu masa thaga lejaba misagamani ad mahak ji February gi tang 13 da police na maram sadana praman ama eta pisalaga phabase akoigi chengmai gi nupok chengmai gi jingnung chida leiba Mairapai bi lup 13 sina yaningdaba phongtui masi maram sade phabagi matam chana haiba Joy se thadokpiro na haijaningi